Minga kanano. Aibu. Luidang tabong tara sa nung. Ay hanipan. Ano siya minga kanano? Miyoy ba po na imay kumlang tagpati sundali sahi langay kumlang kumda sahi ko kumda. Imay kumlang tam na bada. Abot kada kumlang. Kaya may po hindi. Mali po imay matambag. Sang na po. Mangodi isi. Mangodi tawag na hirang sarap po din. Ani subi madu kana ore mali suwe. Kuya na hari ba. Miyoy ba sina? Imagi kumlang na malaman siya mo namdi. Kumlang na madi mamaw yung sino masado kumlang laman pogdi. Mama na waba di lari bi mado na sunagi masising kuya amle bade madi is masa sa ning diri di manang sarwan di to. Masana waba ka bade mama di kapani. Masana nugo de mama nugo kani. Mama na silam dat nang dun mai horo ko hagine. Nang hayang no ay na silam to imagi kumlang laman siya mo hay mama kanam sun toy. Hando tuli bala man sika na gino hay bada lung thuk tadi Malik imagi kumlang laman. Imagi matam na kai fan. Amang soy lang toyum kay sai law unay. Adu nung buti man wai ko hai de. Pali imagi kumlang magi laman kari singadagi bada ko lama phangtra. Wakan kari singadagi is lama phangtra bada. Imagi satam se kumlang kum tubuk tumne. Ima nangi satam do bada ko law jarega. Koi sida thilisi ma bingsi sandu nati ko ko je paklei namsa thilba goi ko paklei habadi kadai bu goi pam sauraba malim dei paklei namsa re ke namba sakjang sida nam thinbadi aikona imasi lauraga tai taga sisi ko le sibu purbu thilba goi adan thili kai no swai namdi kai no sinami kai no Miyo ko sana baksang porang de lai se ai le rege bapun hai sanami ai ka dai legi ai din nangi pisum ani ki karak paani ki langdai phang korung ne minna yau de lamdam gari apasna hai bagede min ismai ham di yem udam lamdam hari side da pisum lang da uno komal lamda mamain lungba mairon bi kawe ko pisum mamain lungidra mairon bi kawe kha khum aham isina asang baksang sarien changki tu khom Singil na ripo na mathaw to ham na khong ham pa ka lai ne lin na papalam dam se kari kawi kaujin thiba tai bang di nga sa da lai yaw ra ga lap ma lai thiru nangi na sa da ai yawi mapu nang ne ni ba ai se sa mai se nang mo de yaw ri nang ai gi le pham do nang ka wo no ai ne pak ta le bang du lai pak ka to si hazra phi sida ima adu bukhuna kok thong na na pujabane magi saktam sigoni tu koidra sakhai sig biga tinga mi khu anji gi eme banga wada khu to khre ai lai sum tam badagi puya pa badagi ai globe ni ni khu ni namje globe tu mandro globe si malemi magi saktam se kumlang tu puk tumi ba se khuchi khusa manga pandra khut ki maming loi lei bane sikari kawi khutpi kawi sikari kawi khuton pi kawi Sikari kawi, kuyai kawi. Sikari kawi, kuning thau kawi. Sikari kawi, kunau ini pot pai na bra. Madi kuki manau itun ton biar. Yam suja benau jaman. Kuki ning thau king kadai no. Sini. Nabi ne kudum tum sarai kare kuki sarai kani. Si hana sane. Kuki ning thau nafsi. Kutsi manga pali manga ki mayai kadai le. Sile. Haidra thon ba. Nogi atai na thon ngam bre une. Akoi si kusi semai tor ko posalu nungai bre une nungai ram boida nungai bra na hatra semai tor di mani mapi ni na masa mari je mana konsenjeri ne nau kolim ne ko ada khutki khut matik me pi mi obegi nangai sumari sana bada nang ding ani nang ding am dan yar kare akoi mi sing ne ama ga sing chen ne ai ne mo de kan lamadi nang ngam so si di kan wa sing ngam hum ko di mang ge to ya de dai ama le kane bo kari no kuton bi de sing mane kuton bi sida koi lagi tingi thabu kuton bi thing no haidro nabi khanare dikram kutin dor kari nabi ko gere de sitin dor ga sida gare nim nabi ko le sitil gare ba kisi ke sida matike me yawri sida marian thilu no marian pum yerje adodi nang mi wari sara nang madi matik sing alo ka mai doni kuton bi do sing gare ba mai pai ne mai thamo ba yam do wari sara mataro adogadi nang modi manes kari du sing mi helero nang phajan tham jare gare mana kalam masu nang ne kalam masu jare ne aduna
ꯈꯨꯠꯀꯤ ꯃꯇꯦꯛ ꯈꯨꯇꯣꯟ ꯄꯤꯅꯤ ꯑꯗꯨꯅ ꯈꯨꯇꯣꯟ ꯄꯤꯁꯦ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯗꯤ ꯈꯨꯠꯀꯤ ꯅꯤꯡꯊꯧꯁꯤꯅ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯅꯩꯔꯤꯕ ꯄꯣꯠꯇꯣ ꯈꯨꯅꯤꯡꯊꯧꯅ ꯆꯥꯈꯩꯅꯒ ꯆꯤꯡꯌꯥꯗꯤ ꯀꯣꯠꯂꯒ ꯊꯤꯟ ꯌꯥꯄꯣꯗꯦ ꯆꯩꯅ ꯍꯥꯞꯄꯨ ꯌꯥꯄꯣꯗꯦ ꯑꯩꯈꯣꯏꯗꯤ ꯂꯩꯅ ꯅꯝ ꯌꯥꯄꯣꯗꯦ ꯈꯨꯅꯤꯡꯊꯧꯁꯤꯅ ꯈꯨꯠꯁꯤ ꯅꯝꯃꯒ ꯂꯥꯏꯃꯤꯡꯁꯦ ꯑꯍꯨꯝꯂꯛ ꯁꯣꯟꯒꯅꯦꯕ ꯍꯥ ꯍꯨꯝ ꯍꯩ ꯍꯤ ꯑꯅꯤꯁꯨꯕ ꯈꯔ ꯀꯗꯅ ꯍꯥ ꯍꯨꯝ ꯍꯩ ꯍꯤ ꯑꯍꯨꯝꯁꯨ ꯈꯔ ꯀꯗꯅ ꯍꯥ ꯍꯨꯝ ꯍꯩ ꯍꯤ ꯁꯣꯟꯒꯅꯦꯕ ꯁꯤꯒꯤ ꯂꯥꯏꯃꯤꯡꯁꯤꯗ ꯑꯊꯣꯏꯕ ꯂꯥꯏꯃꯤꯡ ꯌꯥꯏꯕꯤꯂꯦꯟ ꯃꯤꯅꯤꯕ ꯃꯉꯥ ꯀꯧ ꯁꯤ ꯅꯣꯏ ꯂꯥꯏꯃꯤꯡ ꯂꯧꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯇꯥꯛꯄ ꯌꯥꯗꯕ ꯂꯥꯏꯃꯤꯡꯅꯦꯕ ꯁꯤ ꯀꯗꯥ ꯁꯤꯅꯅꯤ ꯀꯔꯤ ꯂꯥꯏꯃꯤꯡꯅꯣ ꯀꯩꯗꯧꯕ ꯁꯤ ꯍꯥꯏꯔꯤꯅꯣ ꯁꯤ ꯌꯥꯝ ꯂꯩꯔꯤꯕꯀꯣ ꯁꯤꯅ ꯂꯧꯔꯒ ꯑꯍꯥꯟꯕ ꯊꯦꯝꯕꯗ ꯁꯨꯃꯥꯏꯅ ꯍꯥ ꯍꯨꯝ ꯍꯩ ꯍꯤ ꯁꯣꯟꯒꯟꯕꯅꯦ ꯑꯅꯤꯔꯛ ꯁꯨꯃꯥꯏꯅ ꯇꯥꯛꯑꯒ ꯑꯃꯨꯛꯀꯁꯨ ꯍꯥ ꯍꯨꯝ ꯍꯩ ꯍꯤ ꯊꯤꯡꯉꯦ ꯑꯍꯨꯝꯂꯛ ꯁꯨꯕꯗꯅ ꯇꯥꯛꯑꯒ ꯍꯥ ꯍꯨꯝ ꯍꯩ ꯍꯤ ꯊꯤꯡꯒꯅꯦ ꯑꯗꯩꯗꯤ ꯅꯪꯒꯤ ꯃꯀꯣꯏ ꯃꯥꯟꯅꯗꯕ ꯀꯣꯟꯅ ꯁꯦꯝꯒꯅꯦꯕ ꯑꯗ ꯁꯤꯕꯨ ꯀꯔꯤ ꯀꯧꯏ ꯄꯥꯛꯂꯩꯅꯝ ꯁꯥꯊꯦꯟꯕ ꯀꯧꯏ ꯑꯗꯨ ꯀꯥꯡꯕ ꯎꯟꯊꯧꯁꯤ ꯃꯆꯥ ꯃꯥꯄꯟ ꯄꯨꯈꯤꯕ ꯌꯥꯡꯕ ꯇꯩꯃꯇꯦ ꯁꯥꯂ ꯎꯔꯤ ꯈꯥꯕꯤꯒ ꯃꯣꯏ ꯃꯆꯥꯗꯔꯤꯁꯤ ꯆꯥꯎꯔꯕꯗ ꯑꯩꯈꯣꯏꯁꯨ ꯃꯥꯂꯦꯝꯗ ꯃꯤ ꯁꯟꯗꯣꯛꯄꯅꯤꯀꯣ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯁꯟꯗꯣꯛꯄ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯊꯤꯅꯤ ꯃꯤ ꯁꯟꯗꯣꯛꯄ ꯊꯤꯔꯗꯤ ꯀꯥꯡꯕꯔꯣꯟ ꯊꯤꯒꯅꯦꯕ ꯀꯥꯡꯒꯤ ꯃꯆꯥ ꯃꯥꯄꯟꯁꯤ ꯆꯥꯎꯔꯕꯗ ꯃꯄꯥꯟ ꯍꯥꯏ ꯇꯦꯟ ꯁꯥꯔꯣ ꯇꯦꯟ ꯀꯞ ꯅꯪꯒꯤ ꯇꯦꯟꯅ ꯇꯥꯕ ꯂꯝꯗꯝꯗꯣ ꯅꯪ ꯈꯨꯟꯊꯣꯛꯈ꯭ꯔꯗꯤ ꯂꯝ ꯁꯦꯝꯃꯒ ꯅꯪ ꯌꯨꯝꯗꯥꯔꯨꯔꯣ ꯍꯥꯏ ꯊꯥꯗꯣꯛꯑꯦꯕ ꯑꯗ ꯑꯗꯨꯝ ꯏꯕꯅꯤ ꯌꯥꯡꯕꯅ ꯃꯌꯥꯝ ꯀꯨꯟꯊꯣꯝ ꯂꯥꯏꯟꯗꯤ ꯀꯩꯅꯣꯒꯤ ꯁꯂꯥꯏꯒꯤ ꯃꯁꯨ ꯇꯥꯔꯦꯗꯅ ꯃꯥꯏ ꯃꯁꯨ ꯄꯥꯈꯪꯕꯒꯤ ꯃꯁꯨ ꯑꯣꯏꯔꯕꯅꯦꯕ ꯁꯤꯗ ꯂꯥꯏꯔꯦꯝꯕꯤꯁꯤ ꯁꯂꯥꯏ ꯂꯧꯋꯦꯕ ꯁꯂꯥꯏꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ ꯀꯧꯕ ꯂꯥꯏ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯂꯧꯔꯤꯉꯩꯗ ꯄꯥꯈꯪꯕꯅ ꯂꯥꯏꯌꯥꯝ ꯈꯣꯡꯒꯠꯂꯒ ꯃꯤ ꯈꯣꯡꯒꯠꯂꯒ ꯃꯄꯥꯗ ꯍꯪꯒꯠꯆꯕꯅꯦꯕ ꯀꯔꯤꯒꯤꯅꯣ ꯌꯥ ꯏꯆꯥ ꯏꯁꯨ ꯂꯧꯔꯤꯕꯗꯤ ꯍꯌꯦꯡ ꯇꯨꯡꯒꯤ ꯆꯥꯔꯣꯟꯅ ꯀꯔꯤ ꯅꯍꯥꯟ ꯍꯪꯉꯤꯗꯣ ꯀꯔꯤ ꯍꯪꯒꯅꯤ ꯑꯩ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯕꯗ ꯁꯂꯥꯏꯅ ꯍꯥꯏꯌꯦꯕ ꯑꯩ ꯂꯥꯏꯔꯦꯝꯕꯤꯁꯦ ꯁꯤꯃꯗꯤ ꯑꯩꯒꯤ ꯇꯥꯂꯨꯂꯤꯗ ꯆꯠꯂꯒꯦ ꯃꯁꯤ ꯂꯥꯏꯒꯤ ꯂꯤꯆꯠ ꯑꯣꯏꯔꯁꯤ ꯑꯩ ꯆꯠꯁꯦ ꯅꯪꯕꯨ ꯇꯥꯏꯕꯪ ꯃꯇꯝꯗ ꯑꯣꯏꯔꯁꯤ ꯍꯌꯦꯡ ꯆꯥꯔꯣꯟ ꯁꯨꯗꯣꯟ ꯏꯒꯤ ꯌꯦꯡꯅꯕ ꯃꯥꯒꯤ ꯁꯥꯒꯩ ꯁꯂꯥꯏ ꯂꯧꯅꯔꯛꯄ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯂꯧꯅ ꯀꯥꯡꯕꯨꯗꯣ ꯃꯥꯕꯨ ꯏꯒꯤ ꯌꯦꯡꯅꯕ ꯏꯌꯦꯛ ꯀꯧꯁꯅꯨꯀꯣ ꯏꯌꯦꯛ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯂꯥꯏꯕꯛꯁꯤꯗ ꯑꯩꯈꯣꯏꯅ ꯅꯝꯃꯤꯕ ꯃꯄꯥꯁꯦ ꯁꯤꯗ ꯐꯨꯟꯅꯗꯤ ꯏ ꯃꯇꯨꯝ ꯑꯃ ꯂꯩ ꯍꯥꯏꯕ ꯃꯇꯨꯝꯁꯦ ꯁꯤꯒ ꯑꯃꯗꯨꯒ ꯏꯃꯥꯟꯅꯕ ꯍꯥꯏꯕꯅꯤ ꯏꯃꯥꯟꯅꯕ ꯆꯥꯔꯣ ꯃꯔꯨꯝ ꯀꯥꯡꯕꯨꯁꯦ ꯃꯥꯒꯤ ꯏꯌꯦꯛ ꯁꯂꯥꯏꯗ ꯃꯥꯒꯤ ꯁꯨꯊꯥꯡ ꯇꯔꯦꯠꯇ ꯃꯥꯒꯤ ꯏꯌꯦꯛ ꯁꯂꯥꯏ ꯇꯨꯅ ꯃꯥꯡꯕ ꯑꯣꯏꯁꯅꯨ ꯑꯗꯨ ꯍꯥꯏꯔꯝꯕꯗꯨꯅ ꯀꯤꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯃꯁꯤ ꯊꯤꯡꯉꯦꯕ ꯍꯥꯟꯅꯗꯤ ꯂꯧꯅꯔꯤꯕꯤ ꯃꯥꯂꯦꯝ ꯂꯩꯕ ꯂꯥꯏꯅꯤꯡ ꯈꯨꯗꯤꯡꯃꯛꯅ ꯏꯄꯗꯥꯝꯗꯤ ꯊꯣꯛꯄ ꯃꯣꯏꯁꯨ ꯅꯠꯇ꯭ꯔꯅꯦ ꯃꯣꯏꯁꯨ ꯊꯤꯅꯔꯤꯗꯤ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥꯃꯛꯇ ꯅꯠꯇ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯉꯁꯥꯏꯒꯤ ꯈꯥꯏꯔꯛꯄ ꯄꯜ ꯑꯃ ꯀꯥꯏ ꯑꯩꯈꯣꯏ ꯌꯦꯛ ꯇꯔꯦꯠ ꯁꯂꯥꯏ ꯇꯔꯦꯠ ꯁꯤꯃꯁꯤꯗꯒꯤ ꯈꯥꯏꯗꯣꯛꯑꯒ ꯁꯤꯒꯤ ꯆꯗꯥꯝꯗ ꯁꯟꯗꯣꯛꯅꯔꯣ ꯅꯪꯒꯤ ꯐꯨꯔꯨꯞ ꯑꯣꯏꯅꯈ꯭ꯔꯣ ꯁꯤꯅ ꯁꯤꯒꯤ ꯌꯦꯛꯇꯣ ꯑꯩꯅ ꯃꯉꯥꯡ ꯂꯧꯁꯟ ꯇꯥꯔꯗꯤ ꯃꯗꯨ ꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯣ ꯂꯨꯋꯥꯡ ꯂꯧꯔꯕꯗꯤ ꯃꯗꯨ 이기 ꯌꯦꯛꯅꯕ ꯑꯣꯏꯔꯣ ꯑꯗꯨꯒꯤ ꯆꯗꯥꯝꯗꯨꯗꯤ ꯃꯥꯒꯤ ꯁꯨꯊꯥꯡꯇꯔꯤ ꯌꯦꯛ ꯁꯂꯥꯏ ꯇꯨꯅ ꯃꯥꯡꯕ ꯑꯣꯏꯔꯣ ꯁꯤꯅꯦꯕ ꯃꯤꯒ ꯁꯦꯝꯕ ꯂꯩꯕ ꯖꯒꯠꯅ ꯑꯗꯨꯕꯨꯗꯤ ꯈꯨꯠꯅ ꯁꯨꯡꯗꯣꯛ ꯈꯨꯔꯝꯕ ꯌꯥꯔꯒ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯁꯦꯝꯕ ꯁꯥꯕ ꯂꯣꯡꯊꯣꯛꯇ ꯀꯥꯡꯕꯨ ꯈꯔ ꯂꯥꯛꯄ ꯂꯥꯛꯑꯒꯦ ꯑꯩꯈꯣꯏꯅ ꯄꯥꯏꯕ ꯌꯥꯗꯦ ꯀꯔꯤꯅꯣ ꯄꯥꯏꯒꯗꯕꯅꯦꯕ ꯆꯠꯂꯨ ꯀ꯭ꯔꯤꯁꯅ ꯅꯤꯉꯣꯏ ꯁꯥꯎꯗꯦꯕ ꯔꯥꯝꯁꯨꯅ ꯁꯥꯎꯗꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯥꯡꯉꯦꯕ ꯁꯤ ꯃꯁꯤ ꯊꯃꯣꯏ ꯀꯥꯏꯕ ꯅꯣꯏ ꯁꯥꯎꯅꯤꯡꯗ꯭ꯔꯅꯤ ꯃꯥꯡꯉꯦꯕ ꯁꯥꯎꯅꯤꯡꯗ꯭ꯔꯣ ꯀꯔꯤ ꯆꯥꯕꯩ ꯃꯥꯡꯕꯅꯣ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯀꯔꯤ ꯁꯦꯝꯕꯅꯣ ꯃꯥꯒꯤ ꯂꯝꯆꯠꯅ ꯀꯔꯤ ꯍꯦꯜꯂꯤ ꯑꯩ ꯏꯃꯥꯗꯤ ꯃꯥꯅ ꯍꯦꯟꯕ꯭ꯔꯥ ꯑꯩ ꯏꯄꯨꯗꯤ ꯃꯥꯅ ꯍꯦꯟꯕ꯭ꯔꯥ ꯑꯩ ꯏꯆꯥꯗꯤ ꯃꯥꯅ ꯍꯦꯟꯕ꯭ꯔꯥ ꯑꯩꯉꯣꯟꯗꯤ ꯃꯥꯅ ꯍꯦꯟꯕ꯭ꯔꯣ ꯃꯥꯅ ꯍꯦꯟꯕ ꯑꯩ ꯍꯦꯟꯕ꯭ꯔꯣ ꯀꯔꯤ ꯍꯦꯟꯒꯦ ꯃꯣꯏꯅ ꯀꯩꯁꯨ ꯍꯦꯟꯗꯦꯅꯦ ꯍꯦꯟꯗ꯭ꯔꯒꯗꯤ ꯀꯔꯤ ꯑꯩꯈꯣꯏ ꯌꯥꯔꯤꯅꯣ ꯁꯤ ꯌꯥꯐꯝ ꯊꯣꯛꯄ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯔꯃꯔꯤꯡ ꯆꯠꯂꯒꯗꯤ ꯅꯔꯤꯃꯗꯤ ꯂꯩꯇ꯭ꯔꯤꯕ ꯐꯣꯞꯄꯤꯕ ꯐꯣꯞ ꯁꯥꯔꯤꯕꯗꯣ ꯀꯔꯤꯅ ꯑꯩꯈꯣꯏ ꯍꯤꯡꯒꯠꯀꯅꯤ ꯈꯤꯛꯀꯅꯤ ꯃꯄꯨ ꯃꯥꯒꯤ ꯂꯩꯃꯤꯡꯗ ꯁꯅꯥꯃꯩ ꯂꯩꯃꯤꯡꯗ ꯈꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯂꯥꯛꯀꯅꯤ ꯃꯩꯇꯩ ꯊꯧꯅꯥ ꯂꯥꯛꯀꯅꯤ ꯂꯥꯏꯅꯤꯡ ꯀꯔꯤ ꯅꯣꯡꯃꯗ ꯃꯇꯝ ꯑꯩꯈꯣꯏ ꯀꯌꯥꯝ ꯂꯩ ꯂꯥꯏꯅꯤꯡꯕꯁꯦ ꯑꯌꯨꯛ ꯌꯥꯍꯧꯒꯗꯕ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯁꯤꯗ ꯅꯨꯃꯤꯠ ꯌꯨꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯤ ꯃꯔꯨꯗ ꯕꯥꯔꯣ ꯀꯥꯏꯕꯁꯦ ꯑꯩꯈꯣই ꯅꯨꯃꯤꯠ ꯌꯨꯡꯕ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯦꯞꯄꯗ ꯑꯩꯒꯤ ꯃꯤꯁꯤꯒꯤ ꯃꯄꯥꯗ ꯅꯨꯃꯤꯠꯀꯤ ꯃꯃꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯑꯅꯤ ꯀꯥꯔꯛꯇ ꯆꯞ ꯆꯥꯅ ꯊꯣꯛꯄ ꯃꯇꯝꯁꯦ ꯅꯨꯃꯤꯠ ꯌꯨꯡꯉꯦ ꯑꯃꯅ ꯀꯗꯥꯏ ꯈꯨꯃꯟ ꯃꯇꯝꯁꯦ ꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝꯁꯦ ꯑꯍꯜ ꯑꯃꯅ ꯍꯩ ꯂꯥꯡ ꯂꯣꯏ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯂꯣ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯈꯩꯅ ꯃꯧ ꯑꯣꯏꯔ ꯃꯇꯝꯗ ꯂꯥꯏ ꯈꯨꯔꯝꯕ ꯑꯃ ꯁꯤꯊꯩ ꯑꯌꯨꯛꯇ ꯈꯨꯔꯝꯃꯤ ꯋꯥꯏ ꯇꯩꯔꯒ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯔꯝꯃꯤ ꯑꯩꯈꯣꯏ ꯏꯃꯨꯡꯕꯨ ꯈꯨꯔꯝꯕ꯭ꯔꯥ ꯈꯨꯔꯝꯃꯣꯏ ꯂꯧꯕꯨꯛꯇ ꯂꯩꯔꯕꯁꯨ ꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯔꯣ ꯉꯥꯡꯇꯪ ꯂꯦꯞꯄꯒ ꯏꯔꯨꯖꯗ꯭ꯔꯁꯨ ꯈꯨꯔꯝꯕꯤꯌꯣ ꯍꯦ ꯂꯣꯡ ꯁꯤꯗꯕ ꯅꯪꯒꯤ ꯄꯣꯔꯣꯡ ꯃꯁꯦꯟ ꯃꯉꯥꯅ ꯇꯥꯏꯕꯪꯒꯤ ꯂꯨꯋꯥꯜ ꯑꯩꯈꯣꯏ ꯂꯨꯔ ꯋꯥꯡꯅ ꯊꯣꯛ ꯑꯩ ꯋꯥꯀꯤꯜꯁꯤꯡ ꯄꯨꯛꯅꯤꯡ ꯊꯧꯔꯥꯡ ꯂꯨꯔ ꯋꯥꯡꯅ ꯊꯣꯛꯆꯈꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯇꯒꯤ ꯍꯥꯏꯗꯤ ꯈꯨꯔꯝꯒꯗꯕꯗꯣ ꯈꯨꯔꯝꯕ꯭ꯔꯥ ꯈꯨꯔꯝꯗꯦ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯆꯥꯁꯤꯅ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡ ꯂꯝꯕꯤꯒ ꯌꯨꯝꯕꯥꯜꯂꯣꯒ ꯃꯔꯤ ꯂꯩ ꯀꯔꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯃꯆꯥ ꯃꯤꯔꯣꯜꯂꯤꯉꯩꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯤꯔꯦ ꯀꯔꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯃꯆꯥ ꯌꯥꯎꯅ ꯃꯥꯅ ꯁꯤꯔꯤꯕ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯆꯠꯂ ꯄꯊꯥꯞ ꯂꯥꯏꯅꯤꯡ ꯇꯥꯡ ꯑꯩꯈꯣꯏ ꯈꯪꯍꯧꯗꯕꯅꯅꯦꯕ ꯁꯤ ꯑꯩꯈꯣꯏꯅ ꯄꯤꯕ ꯅꯍꯥꯁꯤꯅ ꯑꯩꯗꯤ ꯋꯥꯔꯤ ꯂꯤꯕꯗꯤ ꯇꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯑꯍꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏ ꯇꯠ ꯇꯥꯔꯕꯅꯤ ꯑꯩ ꯑꯍꯟꯗ ꯋꯥꯔꯤ ꯂꯤꯅꯤꯡꯗꯦ ꯑꯩꯗꯤ ꯅꯍꯥꯗ ꯋꯥꯔꯤ ꯂꯤꯖꯒꯦ ꯑꯩ ꯄꯩꯁꯥꯒꯤ ꯅꯠꯇꯦ ꯂꯤꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯏꯆꯥꯗꯨ ꯂꯝꯆꯠ ꯐꯖꯔꯗꯤ ꯃꯥ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯆꯠꯂꯗꯤ ꯑꯩ ꯀꯔꯤ ꯍꯥꯏ ꯂꯥꯏꯅꯤꯡꯗꯧꯔꯤꯅꯣ ꯈꯪꯉꯅꯤ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯗꯤ ꯀꯌꯥꯝ ꯋꯥꯡꯉꯤ ꯁꯅꯥꯃꯍꯤ ꯀꯧꯕ ꯂꯥꯏꯁꯦ ꯀꯠꯄ ꯁꯨꯡꯌꯥ ꯌꯥꯗꯦ
ꯃꯤꯒꯁꯨ ꯑꯥꯗ ꯂꯩꯕꯗꯨ ꯀꯠꯄ ꯌꯥꯗꯦ ꯍꯥꯏꯔꯦꯗꯅ ꯀꯠꯇꯤ ꯀꯠꯍꯜꯂꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯩꯅ ꯀꯟꯕ ꯑꯃ ꯂꯨꯄꯥ 10 ꯄꯤꯌꯣ ꯍꯥꯏꯔꯦ ꯑꯩ ꯄꯥꯞ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯃꯣꯏ ꯆꯩꯗꯨꯅ ꯁꯣꯛꯈ꯭ꯔꯗꯤ ꯄꯥꯞ ꯂꯩꯇꯦ ꯑꯩ ꯑꯅꯤꯔꯛ ꯀꯟꯈ꯭ꯔꯦ ꯑꯩꯅ ꯈꯣꯡꯒ꯭ꯔꯥꯎꯁꯤꯗ ꯐꯨꯔꯨꯕꯅꯤꯅ ꯍꯟꯅ ꯌꯨꯝꯕꯗ ꯃꯌꯥꯝ ꯑꯁꯣꯝꯕꯗ ꯇꯤꯡꯊꯣꯔꯛꯑꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯐꯨꯗꯨꯐꯥꯎ ꯄꯩꯁꯥ ꯂꯧꯒꯦ ꯍꯥꯏꯗꯤ ꯏꯁ ꯑꯩꯈꯣꯏ ꯗꯟꯅ ꯁꯣꯛꯈ꯭ꯔꯦ ꯁꯥꯕ꯭ꯔꯥ ꯄꯥꯞ ꯄꯨꯝꯅꯃꯛ ꯁꯥꯔꯕ ꯄꯥꯞ ꯄꯨꯝꯅꯃꯛ ꯀꯣꯛꯑꯦ ꯄꯥꯞ ꯌꯥꯎꯗꯧ ꯃꯥꯜꯂꯦ ꯑꯩꯁꯨ ꯑꯩ ꯈꯟꯕꯗ ꯀꯟ ꯉꯥꯡꯉꯕꯅꯤ ꯄꯥꯞ ꯌꯥꯎꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯤꯡꯖꯔꯤꯕ ꯂꯥꯏꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗꯪ ꯄꯨꯁꯜꯂꯒꯦꯕ ꯁꯅꯥꯃꯩꯁꯤ ꯑꯩꯈꯣই ꯄꯣꯠ ꯀꯠꯄꯤꯒꯅꯨ ꯄꯩꯁꯥ ꯀꯠꯀꯅꯨ ꯂꯨꯄꯥ ꯀꯠꯀꯅꯨ ꯍꯩ ꯀꯠꯀꯅꯨ ꯂꯩ ꯀꯠꯀꯅꯨ ꯀꯔꯤꯒꯤꯅꯣ ꯀꯠꯅꯤꯡꯉꯥꯏ ꯂꯩꯕ꯭ꯔꯥ ꯄꯣꯔꯧ ꯅꯨꯃꯤꯠꯁꯨ ꯃꯥꯅ ꯁꯦꯝꯃꯤ ꯊꯥꯁꯨ ꯃꯥꯅ ꯁꯦꯝꯃꯤ ꯊꯥꯡꯃꯩꯕꯟꯁꯨ ꯃꯥꯅ ꯁꯦꯝꯃꯤ ꯃꯤꯁꯨ ꯃꯥꯅ ꯁꯦꯝꯃꯤ ꯂꯩꯁꯨ ꯃꯥꯅ ꯁꯦꯝꯃꯤ ꯍꯩꯁꯨ ꯃꯥꯅ ꯁꯦꯝꯃꯤ ꯃꯥꯒꯤ ꯃꯇꯝ ꯍꯩꯔꯥꯡꯅ ꯍꯩꯃꯟ ꯐꯥꯔꯒ ꯂꯥꯏꯗ ꯀꯠꯅꯕ ꯃꯨꯟꯕ꯭ꯔꯥ ꯂꯩꯔꯥꯡ ꯂꯩꯅꯝꯗꯨ ꯃꯗꯨ ꯅꯨꯡꯁꯤꯕ ꯂꯩꯅꯝꯁꯤ ꯂꯥꯏꯅ ꯇꯥꯅꯕ ꯁꯥꯠꯄ꯭ꯔꯥ ꯍꯩꯔꯥꯡꯅ ꯍꯩꯃꯟ ꯐꯥꯔꯕꯗꯤ ꯇꯥꯏꯕꯪ ꯅꯪꯅ ꯆꯥꯖꯅꯕꯅꯤ ꯂꯩꯔꯥꯡꯗꯨ ꯃꯗꯨ ꯂꯩꯅꯝꯗꯨ ꯃꯗꯨ ꯇꯥꯏꯕꯪ ꯅꯪꯅ ꯇꯥꯖꯅꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯩ ꯊꯜꯂꯒ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯩ ꯊꯜꯂꯒ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕꯅ ꯀꯔꯤꯒꯤꯅꯣ ꯆꯦꯡꯗꯨ ꯃꯗꯨ ꯄꯨꯁꯜꯂꯒ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯊꯝꯕꯤꯕꯅ ꯀꯔꯤꯒꯤꯅꯣ ꯏꯁꯥꯡ ꯅꯥꯄꯤ ꯄꯨꯔ ꯃꯉꯣꯟꯗ ꯊꯝꯕꯤꯕꯅ ꯀꯔꯤꯒꯤꯅꯣ ꯃꯉꯣꯟꯗ ꯀꯠꯄꯗꯤ ꯅꯠꯇꯦ ꯊꯦꯟꯕ ꯀꯧꯏ ꯊꯦꯟꯕꯗꯤ ꯎꯠꯄ ꯇꯥꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯣꯠꯁꯤ ꯍꯩ ꯑꯃ ꯊꯛꯀꯦ ꯇꯥꯗ ꯍꯩ ꯑꯃ ꯊꯛꯆꯒꯦꯕ ꯍꯥꯏꯕꯅꯤ ꯂꯥꯏꯗꯧ ꯁꯅꯥꯃꯗꯤ ꯏꯕꯨꯡꯉꯣ ꯅꯪꯗꯣ ꯅꯪꯅ ꯁꯤꯠꯂꯤꯕ ꯃꯥꯂꯦꯝꯅꯤ ꯃꯥꯂꯦꯝꯗ ꯍꯧꯔꯝꯕ ꯍꯩꯄꯥꯅꯤ ꯇꯥꯏꯕꯪꯅ ꯆꯥꯔꯒ ꯊꯝꯕꯤꯔꯝꯕꯅꯤ ꯅꯪꯉꯣꯟꯗ ꯇꯥꯛꯆꯒꯦ ꯍꯩꯔꯥꯡ ꯆꯥꯖꯒꯦ ꯑꯩ ꯍꯛꯆꯥꯡꯗ ꯂꯩꯕ ꯑꯅꯥ ꯑꯌꯦꯛ ꯈꯩꯗꯣꯛ ꯇꯣꯛꯆꯒꯦ ꯄꯨꯟꯁꯤ ꯁꯥꯡ ꯄꯥꯖꯒꯦ ꯏꯃꯨꯡꯒꯤ ꯂꯩꯃꯤꯠꯇꯕꯨ ꯁꯠꯆꯒꯦ ꯂꯩꯔꯥꯡꯅꯤ ꯅꯪ ꯇꯥꯖꯔꯒ ꯍꯛꯆꯥꯡꯒꯤ ꯑꯅꯥ ꯑꯌꯦꯛ ꯈꯩꯗꯣꯛ ꯇꯣꯛꯆꯒꯦ ꯄꯨꯟꯁꯤ ꯁꯥꯡ ꯄꯥꯖꯒꯦ ꯂꯩꯊꯣꯛꯅ ꯅꯤꯡ ꯂꯩꯃꯤꯠꯇ ꯁꯠꯆꯒꯦ ꯁꯨꯖꯒꯦ ꯂꯩꯊꯣꯛ ꯃꯉꯣꯟꯗ ꯃꯉꯣꯟꯗ ꯇꯥꯛꯑꯒ ꯀꯥꯏꯊꯣꯛꯑꯒ ꯆꯥꯒꯗꯕꯅꯤ ꯍꯥꯏꯕꯅ ꯑꯩꯈꯣꯏꯗꯤ ꯍꯩ ꯊꯛꯀꯅꯤ ꯆꯣꯞ ꯆꯣꯞ ꯆꯥꯈꯤꯅꯤ ꯆꯥꯛ ꯊꯤꯔꯒꯅꯤ ꯄꯣꯠꯇ ꯆꯥꯊꯣꯛꯈꯤ니 ꯂꯥꯏꯅꯤꯡꯕꯅ ꯑꯩꯈꯣꯏ ꯀꯌꯥꯝ ꯋꯥꯕꯅꯣ ꯃꯉꯣꯟꯗ ꯃꯄꯨꯗ ꯑꯩꯈꯣꯏ ꯇꯥꯛꯄ꯭ꯔꯥ 또 ꯑꯗꯨꯒꯤ ꯇꯥꯛꯅꯅꯕꯗꯣ ꯂꯨꯍꯣꯡꯉꯦ ꯑꯊꯦꯟꯕ ꯄꯨꯕꯤ ꯃꯁꯛ ꯐꯖꯕꯅ ꯌꯥꯔꯣꯏ ꯍꯩꯉꯥꯏ ꯁꯤꯡꯉꯥꯏꯕꯤ ꯃꯆꯥ ꯅꯤꯄꯥ ꯄꯤꯕꯥꯅ ꯍꯟꯅ ꯄꯣꯛꯄ ꯃꯥꯒꯤ ꯌꯦꯛ ꯁꯂꯥꯏꯗꯨ ꯃꯗꯨ ꯆꯥꯔꯧ ꯃꯗꯨꯅꯕꯨ ꯌꯥꯕ ꯂꯧꯅꯔꯛꯄ ꯅꯨꯄꯤꯗꯣ ꯃꯨꯔꯒꯦ ꯃꯨꯔꯣ ꯃꯈꯣꯡ ꯀꯣꯖꯦ ꯀꯣꯜꯂꯣ ꯃꯥꯅ ꯄꯨꯗꯣꯔꯤꯕ ꯐꯖꯕꯒ ꯄꯨ ꯌꯥꯄꯣꯠꯇꯦ ꯂꯧꯊꯣꯛꯈꯤꯗꯣꯔꯤ ꯏꯕꯤ ꯑꯃ ꯅꯪ ꯍꯟꯗꯣꯛ ꯍꯥꯏꯗꯣꯏꯅꯤ ꯑꯗꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯏꯗ ꯄꯨꯔꯤꯕ ꯑꯊꯦꯟꯄꯣꯠꯇꯨ ꯀꯗꯥꯏ ꯊꯝꯃꯤ ꯒꯧꯔꯤꯌꯥ ꯙꯟꯕꯒꯤ ꯍꯌꯦꯡ ꯁꯔꯥꯗ ꯁꯣꯟꯕꯗ ꯑꯊꯦꯟꯄꯣꯠ ꯀꯅꯥꯅ ꯀꯠꯂꯨꯏ ꯂꯥꯏꯖꯧ ꯁꯔꯥꯃꯅꯤ ꯀꯠꯂꯤ ꯑꯩꯈꯣꯏꯁꯨ ꯅꯤꯡꯉꯤꯅꯦ ꯑꯩꯈꯣꯏꯁꯨ ꯅꯤꯡꯉꯦꯕ ꯅꯤꯡꯉꯤꯕ ꯂꯥꯏꯗꯣ ꯅꯤꯡꯉꯁꯦ ꯍꯥꯏꯔꯒꯅ ꯑꯋꯣꯏ ꯇꯥꯔꯒꯅ ꯁꯤꯔꯦ ꯊꯣꯛꯀꯦꯅ ꯊꯣꯛꯄ ꯌꯥꯗꯅꯤ ꯑꯩꯈꯣꯏꯒꯤ ꯇꯦꯟꯊꯥꯗ ꯑꯁꯨꯝ ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯍꯥꯏꯒꯦ ꯂꯤꯕꯗꯨꯗ ꯍꯟꯗꯛ ꯍꯥꯏ ꯍꯣꯏꯅꯦ ꯍꯩꯀꯣ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯁꯤ ꯂꯩꯕ ꯌꯥꯄꯨꯔꯤꯗꯣ ꯅꯍꯥꯟ ꯅꯥꯕꯗꯨ ꯒꯥꯔꯤ ꯈꯥꯝꯃꯤꯉꯥꯏ ꯉꯥꯏꯈꯣ ꯁꯥꯖꯥ ꯀꯩꯗꯧꯔꯤꯒꯦꯕꯨ ꯉꯥꯏꯈꯣꯅꯦ ꯁꯅꯥꯃꯍꯤ ꯅꯨꯄꯥ ꯑꯝꯗ ꯀꯠꯂꯝꯃꯣ ꯑꯩꯈꯣꯏ ꯕꯥꯃꯣꯟ ꯂꯥꯏꯗꯣ ꯍꯥꯏꯗꯣꯛꯑꯣ ꯀ꯭ꯔꯤꯁꯅꯗꯩ ꯃꯣꯗꯤ ꯅꯨꯄꯥ ꯑꯝꯗ ꯀꯠꯂꯨ ꯍꯥꯏꯗꯤ ꯑꯗ ꯂꯩꯊꯧ ꯁꯅꯥꯃꯍꯤ ꯂꯩꯊꯧ ꯏꯕꯨꯡꯉꯣ ꯑꯩ ꯅꯥ ꯐꯖꯩ ꯍꯩ ꯍꯜꯂꯒ ꯃꯗꯨꯅ ꯑꯩ ꯑꯊꯦꯟꯄꯣꯠ ꯀꯥꯖꯒꯦ ꯍꯥꯏꯔꯤꯅꯤ ꯕꯥꯃꯣꯟꯗꯨꯅ ꯍꯥꯏꯔꯤꯅꯤꯀꯣ ꯑꯗꯨ ꯒꯧꯔꯤꯌꯥ ꯙꯔꯃꯒꯤꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤ ꯑꯩ ꯋꯥꯔꯤ ꯍꯥꯏꯒꯟꯕꯅꯤꯅ ꯉꯁꯥꯏ ꯁꯦꯝꯗꯣꯛꯑꯒꯦꯅ ꯍꯥꯏꯕ ꯒꯧꯔꯤꯌꯥ ꯙꯔꯃ ꯈꯪꯉꯦꯗ ꯂꯩꯊꯧ ꯁꯅꯥꯃꯍꯤ ꯊꯣꯏ ꯂꯥꯏ ꯁꯨꯝ ꯍꯦꯛ ꯀꯣꯡꯕꯗꯨꯅꯤ ꯑꯩꯈꯣꯏ ꯕꯥꯃꯣꯟꯗꯨ ꯅꯥꯕꯗ ꯉꯥꯛꯄꯣꯏꯗ ꯅꯨꯡꯁꯥꯏꯁꯪ ꯉꯥꯛꯄꯣ ꯊꯥꯃꯣꯁꯦ ꯂꯨꯄꯥꯁꯤꯡꯗ ꯂꯩꯊꯧꯗ ꯀꯠꯂꯨꯁꯨ ꯍꯥꯏꯔꯤ ꯑꯣ ꯃꯥꯐꯥꯎ ꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯐꯥꯎ ꯅꯤꯡꯉꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯅꯤꯡꯕꯅꯤ ꯕꯥꯃꯣꯟ ꯍꯦꯟꯅ ꯅꯤꯡꯉꯤ ꯑꯩꯈꯣꯏ ꯁꯅꯥꯃꯍꯤ ꯑꯗꯨ ꯉꯁꯥꯏꯒꯤ ꯃꯊꯛꯀꯤꯗꯨ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯟꯅ ꯁꯦꯝꯃꯤ ꯑꯍꯥꯟꯕꯗ ꯑꯍꯥꯟꯕ ꯁꯦꯝꯃꯤ ꯑꯅꯤꯁꯨꯕꯗ ꯅꯨꯡꯁꯤꯠ ꯁꯦꯝꯃꯤ ꯃꯥꯅ ꯅꯪꯕ ꯊꯣꯛꯂꯤ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯥꯂꯪꯕ ꯂꯥꯏꯔꯤꯕꯗ ꯃꯥꯂꯪꯕ ꯅꯨꯡꯁꯤꯠ ꯅꯥꯝꯃꯤꯕ ꯒꯥꯏꯗꯣ ꯑꯗꯨ ꯃꯥꯅ ꯂꯪꯕ ꯍꯥꯏꯕꯅꯦ ꯇꯨ ꯂꯪꯕ ꯁꯤꯅꯦꯕ ꯑꯗꯒꯤ ꯃꯥꯅ ꯆꯤꯡꯁꯟꯕꯅꯤ ꯅꯨꯡꯗ ꯆꯤꯡꯕꯅꯦ ꯆꯤꯡꯁꯟ ꯌꯦꯡꯉꯨꯅꯦ ꯁ꯭ꯋꯥꯏꯗ ꯅꯨꯡꯁꯤꯠ ꯊꯦꯡꯕꯅꯦ ꯁꯤ ꯌꯧꯔꯦ ꯈꯪꯕꯅꯦꯕ ꯁꯤꯠꯄꯗꯤ ꯇꯛꯅꯕꯅꯦ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯅꯨꯡꯁꯤꯠ ꯁꯦꯝꯃꯤ ꯑꯍꯨꯝ ꯁꯨꯕꯗ ꯅꯨꯡꯁꯤꯠ ꯏꯪꯊꯔꯛꯄꯗꯒꯤ ꯑꯩꯈꯣই ꯄꯨꯌꯥꯔꯤꯀꯣ ꯇꯦꯅ ꯍꯥꯏꯔꯤꯕꯅꯤ ꯏꯪꯕꯗꯒꯤ ꯃꯅꯤꯟ ꯄꯣꯛꯏ ꯃꯅꯤꯟꯒꯤ ꯅꯨꯡꯁꯤꯠ ꯊꯦꯟꯗ ꯏꯁꯤꯡ ꯄꯣꯛꯏ ꯏꯁꯤꯡꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯂꯥꯏꯆꯥ ꯑꯩꯈꯣꯏ ꯂꯥꯏꯖ ꯂꯥꯏꯖ ꯍꯥꯏꯗꯣ ꯂꯥꯏꯒꯤ ꯃꯆꯥ ꯏꯁꯤꯡ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯂꯥꯏꯒꯤ ꯃꯆꯥꯅꯣ ꯅꯨꯡꯁꯤꯠꯀꯤ ꯃꯆꯥꯅꯦ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯆꯥꯏꯅꯤ ꯆꯥꯏꯅꯕꯗꯤ ꯀꯔꯤꯅꯣ ꯐꯨꯅꯕ ꯂꯥꯟ ꯊꯦꯡꯅꯕ ꯈꯠꯅꯕ ꯆꯥꯏꯅꯕ ꯀꯧꯏ ꯑꯗꯨꯅ ꯆꯥꯏꯅꯕꯗꯒꯤ ꯃꯥꯅ ꯍꯨꯡ ꯑꯣꯏꯅ ꯉꯪꯕꯗ ꯅꯣꯡꯒꯤ ꯅꯣꯡꯃ ꯄꯣꯛꯊꯣꯛꯑꯒ ꯄꯣꯛꯈꯥꯏꯔꯛꯇꯅ ꯃꯩ ꯊꯣꯛꯏ ꯅꯨꯃꯤꯠ ꯊꯣꯛꯏ ꯊꯋꯥꯟꯃꯤꯆꯥꯛ ꯊꯣꯛꯈꯤ ꯅꯣꯡ ꯃꯇꯨꯡꯗꯅ ꯃꯥꯂꯦꯝ ꯃꯣꯏ ꯇꯦꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯄꯨꯅ ꯁꯦꯝꯕ ꯀꯔꯤꯅ ꯍꯥꯟꯅ ꯁꯦꯝꯕ ꯑꯩꯈꯣꯏꯗꯤ ꯑꯍꯥꯟꯕ ꯁꯦꯝꯃꯦ ꯑꯅꯤꯁꯨꯕ ꯅꯨꯡꯁꯤꯠ ꯁꯦꯝꯃꯦ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯆꯥꯏꯅꯕꯗꯤ ꯃꯩ ꯊꯣꯛꯏ ꯆꯨꯝꯕ꯭ꯔꯥ ngasi saisna ko ahi ba kamu na thalo mathada nong khire khire khebada mai ma khong ngari bu kari no isung sit khebde kone ngasi ko thali bil pri mai se kari no magi isung da nusi ni pangha hum ta daga mai thon bane adu ne ko gi wasi ka thalo dra mudi kan pa horiya na magi mi duna mayum pa de ple sabi mana miron ba yabra saisna yabra kanana yawi yabra ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯧꯁꯜꯕꯤ ꯂꯥꯏ ꯃꯆꯥꯅꯤ ꯀꯧꯁꯜ ꯊꯝꯃꯣꯗꯅ ꯀꯔꯤ ꯊꯝꯗꯕ ꯃꯥꯅ ꯀꯔꯤ ꯌꯥꯎꯏ ꯁꯪꯕꯗ ꯃꯥ ꯃꯁꯥ ꯊꯤꯔꯨꯕꯗ ꯃꯈꯣꯏ ꯀꯔꯤ ꯑꯣꯏꯕ ꯂꯩ ꯑꯗꯨꯅ ꯀꯔꯤꯒꯤ ꯃꯥꯒꯤ ꯀꯨꯟꯇꯤꯗꯨꯅ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯅꯨꯃꯤꯠ
की मसाना पा माने करने पोपन करी माने तू उधर अमक पोदी मानी शुद्ध करी था अमक पोपन था दुना मसा ये थम दे पोपन माने चंद्र लोक दले के था काने रे कुदी मसा थिंग न बुरादा ममाई कावे आदमी देखो खले मिले रे मदु बुइनिंग में बा कुछ था गाड़ी थिन रो रे क्षेत्र भागदरा था थवाई पम ले रे कुछ खंगे ने मिदि पे ना हारे था दी पखन को कौरी मादी थवाई पम ले तबा तो सिने अदरा कोई सामने ले शेप को पे अकोरे सुम मशीदी ngasi उदे गरीना तसेन ने हाइनिंग बदी या काय बुंग मसा है बदो या काय बुंग ना सलनी या सबब आई थेरी बसे कोइना आई यारे संदा बना कोई आन वई सिंदा लाई तो सामी थोल तनो की आई भाज परसेंट कोइरमी अदु मतमदा कोइना सुम वारी साबदी दुसीदा कोइ तिने बदगी माने दिल्लीदा कांगेसा पुलसिलु एबा पुलुसी सेमबदगी मानि तततरे को टेलीफोन तौरगा मकोने फममदाई मतमदा माने मुदे ततन हांगी हांगागा इना खंब खरा हारेगा आदु संदुरबदगी नुसीना मसिसे सकी जरुसी लाखने अदा कोइने सुदुम सोगली हुइना की बुलादी कन होनरो सोगबने बदुना आई टेंशन लगे मथम सु जासिन लेबनिना करिम मतमदा कोइ मदान साबदे फजना नान मतम मै सेमजरके अदर मसिगिसी लाइथो सनामै लाइनिंग आइबसी मसिना आइको हिंगेदेबगी सीधे जाए वो लाइनिंग दी मान होरे गनी अरे कोई लाइनिंग सी कोई यामना कावरगा सु मागी मिलेदी अमखतन आई बले मिमरे हुं कवि मंगा आदि करिनो हा हुं हाई हे हिं कवि मसी कोने लाइनिंग की तंगदबनी अहुम सुबना हा हुं हाई कवि अनि खतन आई बले हाई हा दोनी अमखतन आई बले माग लाइनिंग हुं दोनी अदुननी हेक हौबदा हुं सीधे बम कुइबो हुं ननि नेना वुनी हुं नेबो हाई समस्या माग अरि पलाई मिनि मसी आजि ताक ताक बिरमदि आइना वारी लीरे बता हनु बसे सु पाइ बम लागतना गोजाई मना ससबी बुंगो दु गोजा सिन तबीर मद अनि भाउ तबीर अमद तबीर बिन नं खंग बरे इ पुदीरा ले बिदबो फुं हाइ बि इ नुमारि दे मुसकी सि तक थोक दरंगे गोजाइना हाइदु लाइद्रा लाइरि सैना हाइरम दनि मसी के अनि भाउ ता मगि सा सा येंगैना हलु रंदने अमुक्तंग हाइरम बदबि लाओदे आइना हंग मसबद मरि दु थारमे खत थोमद्रे वखन मंगा मिसते पयम मांगरे अदाइदी वारी नि याम हाइबे बदि वारी द सी लई सी ngara मते थबाल वारी द माइ इस उजादि माइ बर लोइ हाइदो मे सिगम दai मत करि दर गरि कना ले गुरे करि कोइनिंग दे मपु गरि नो याम खसि खासि दे इमा इपास लाई इमा निंग नि ममा निंग दे मसादो लाई फंगे मपा निंग नि पा निंग दे मसादो लाई पा योदे ममा बु निद्र बदि हपम मरु खंगे आई कराइ मसादो खंगे करम सागेरु खंगे पुनम खंगम मरु दु कना इमा नि सिम खु काव इमा खरम नंबरा हाय गु इनेम ला गरि साजना कोइ इकु इनेम से इमा इपानी मकु मरिने नंबुना सानी ले करिगिनो अखुने मौ थिरिबसे मथन मकु इमा ओगे थिबे अदि आई इमा ने आई इमंदु आई ने सिरेबदि आई मरि थवाइ नमोद संग मसाउ पोकने अदुरगदि आई अपबिसा से बताइ सारी माउदि जो साने होरेबदि आई कना मसाउ रे कनि गमु मसाउ कनि अदुनि मसा सेमु नहाबु कनानो इमा इपानी हदा पोस आई ने पु कनाइ इसा सुनि आई मथंग मपुदन माइ बम फगे है बतारबदि आई सा फजल से बताइ आई माइ पाद मधु लाइनि खुरम बताइ आई खुरम बदि इपुइ ने बु लाइनि खुरम बताइ पु या सारी मुनिया पु सान तगनि आई माइ पाद थिना तर कम सिगि बतारबदि हये बु या सान फुगनि ngara हनि बि ये फर फुरे गा करि मन मा पर दो दो मनि बु दो दो हनि बिसोय रुद दिउ मन मम पुरे फुरे कदि बि मन पुरे फुदु आई सारी खलगदि नुसि रोद्रा नुपि भांगने खनब करिनो आई सारी बि ले साबि सही निफु सुरे बि तुम नै दो नमाज पाउदे मौ सही तरह पर सुबह तुम बदी मम्मने पुथवा फुर करेबा अदुदि लैबे यागिद्रा मै मसाल पिदुदि सही कुंथ्रा नि फुसुरे अदुबुदि तुम याबरा मौ सही तरह पर ना पाले करि ताते नमा के हाइ तादि मु छौदा मे ये मा हमलो इमान अंग ममति बागे से बि बन सुनन न मति बाहरदि खदबम थोब्र अदुदि कना लाम अंदुला सुबदो बदो कन्या यमालोन लाइनिंग लो कदाइ लाकरि सामें सगमबदा अकु फंगने अदुना आई अरान कुबम फंगनी मपु भंगनी हये पोई नुंगाइगनी अदु निंगे हाबदा करे मनिगनी कोना सनामि लाइनिंग से मसि निंगनी अदुना अरुबदा लाइथो सनामि फुरम जरेगा पुन पु फुरम जगे अदु मता